मरुइबा पाउदा सही नौरिबी नुपी फारगा लौसिंदुना थमलुबगी मरालदा नुपा अमा सही निपालगी जेलगी फादोक पीख्रे अमदी जिंगनिंग खाइबना नेशनल हाईवे कुंट्रा तरेट इम्फाल जिरीबाम लंबी फांगद्रे खुरुमजरी Pm-Istv की पाउमियंग ताबीरबसिंगबु तराम नोक्चरी हौसि पाउसनों पिजरी सही नौरी नुपी फारगा लौसिंदुना थमलुबगी मरालदा नुपा अमा सही निपालगी जेलगी फादोक पीख्रे मसागी नुपी अमसों अंगांग लेरबा मियोय अमना सही नौरी नुपी मसा अमबु फारगा लौसिंदुना थमलुबगी मरालदा कोर्टना सही निपालगी जेलदा लैनबा अमसों फाइन ओइना रुपा लाख अमा थिरनबा कोर्टना याथंग पीख्रे लाइरेंजम अवांग लेकाइदगी लाइरेंजम नावबसिंग चही कुलुमदोय अपोकपा लैखिरबा लाइरेंजम मेरागी मथक्ता थारकबा केस अमगा मरी लेना स्पेशल जज पोक्सो फास्ट ट्रैक स्पेशल कोर्ट नंबर 1 मणिपुर RK मेमसा देवी की कोर्टा सचखिबा हियरिंग दा कोर्ट असिना मराल लैरे हाइना लौथोख्रबा लाइरेंजम ननावगी फादोक लौथोखिबनी सचखिबा सेंटेंस हियरिंग अदुदा स्पेशल पब्लिक प्रोसिक्यूटर एन नीलचंद्रना कोर्ट थमखिबा वाफम अमदी डिफेंस काउंसिल न थमखिबा वाफम कोर्टना नकल अनेगी वातारबा अमसुंग केस कमई लेनबा रेकॉर्ड यंगलबा मतुंग कोर्टना कन्विक अदुबो चही नेपाल जेल लेनबा अमसुंग लुपा लाख अमा फाइन ओइना थिहनबा याथंग पिखि करिगुम फाइन असि थिबा तारबदी लुपा लिसिंग मरफु विक्टिम अदुदा पिगदबनी हाइनसु कोर्टना ताकिबा ऑर्डर अदुना पल्ले लोइनना लौथोखिबा सेंटेंस की मतम अदुदगी महांगना हाना जेल लेरपगी मतम अदु कक्थबदसु कोर्टना अयाबा पिखि हाइरी नोंग सुबदगी नोने डिस्ट्रिक्ट की मनुंग जनबा लुआंगचुम अमसुंग रांगखुन की मरकता चिंगनिंग खाइदुना नेशनल हाईवे कुंट्रा तरेट इम्फाल जिरीबाम लंबी फांगनद्रे मसना मरम ओइरगा लंबी की नाकन अनिमक्ता गाड़ी क्या मरम बंदुना लैरे हाइरी मफम असी नोंग हेक चुबगा हेक्त निखाइगनबा मफमनी लंबी असिबु सेमलिबा एजेंसी ABCI की प्रोदगी फंगवा पाउदा चिंगनिंग खाइबगी लेखोम लैनांग सिंग संगतोकपगी थबक कन्ना चथरी ngasi nongmadi mafam asi sengdokpada matam lawgani hairi Haukiba megi tang kuntra mathoida ising isong maram oiduna haingang mayai lekai gi Imphal Torel Torban kai kibadagi thumjilakpa ising na punna yum janirom awaba takibasing relief material khara natana ngasi phawba karigumba public infrastructure financial na chingbasing amacha lenga ki maikai mateng phangba leitre haina pawmi sing onabada awaba taraba myoy amana phongdorakle handaki isauduna awaba tahalaba haingang mayai lekai gi myoy kaya yauna Waikom Maning Community Hall the Pangtokiba, Paumis Unabaduda, Mahana Makataduna, Kai Kiba Turel Torbanasi, Semjin Nabagidama, Hangang Chingdegi, Lebak Loduna, Sembahorapada, Forest Department, Atimba Pirapadegi, Kudong Chadri Haina, Water Resources Department, Torbanasi, Hosu Pawagi, Oinadi, Semjin Magimong Latre, Atubada, Assessment Oduna, Awatarabasina, Lengaki Makadegi, Pongam Topasing, Napigani. Atubada awaba taraba singda lenga ki maikaidagi phangpham thokpa sing atubada phangan biu haiki DC masamok so koin hanjan na lakpi yu kamai tawrino ka habia lakpi da ba thokriba thodok se akoi yam lu na dip se yam lu na kai maram oiraga akoi gi masida kai ga mang gi bajiti soina na aduna adu mangi aduna de habiti seng na kai gi matam dum khangraba tani ising ja sukki mati yam wang chen gre aduga madu tongan ba ma thamaga अखोइना हुजिक पामीबजी सम सिगी लेबाकसे अखोइ मयाम चंगा चिंगदगी अखोइना फॉरेस्ट की डिपार्टमेंट ने अमु थिंगे हाइगनी अदेदगी केस अमा थाजलमे हाइगनी लेबाक कोटपसि अयाबा हेक पीदबगुम तौबा अखोइना वाना नि साबन मयाम अमा तौरगा चिंगदल ngaगा अखोइना सि थोलेबा लेबाकसिजु थिगादारगसिना अखोइना थोनमने हाइगुमबा पाउजाजा सुम तारक पाइ तारेनेको अदेगी हुजिक तौरिबा रिटर्निंग वाल चलिबा मओंग मतौ मयाम जिंगसि अम अखोइना सेफिशिएंट ओइना पेंदबा मरुइना ममांगदा खार रिटर्निंग वाल सि ahumnak 3 times sugra mari rak sugra wa rating wall dinga namma samma sakhreba sigi nammi ba mayam singa si maruoina department site ge karam among da phagada ge ju kaim ta lokhot ba ade lambi ji da hujil lairiba nakan ani makse drain je amata yada ba ko yamba jingna paisa puthoga nam ama kot pa ji ju kharama khai sufficient ore nam ama je koi paisa ite no kot pa ngam da fiam de laiba sugu ba mayam singa si akoina tahon ning ba je torok ta ba ona taina ba mawong da akoi mathan da form thagal u ade gi form du lalamme adu gi nangi property gi chana de adu tawdi haina chom leraga akhoi ji parja akhoi ji da ngawruk gi fiam ma la kan ji da akhoi na placement ji da akhoi ji kitang hairaga masi ji na elar ka tawra kan da khara phagadra na akhoi na taseng na akhoi president akhoi na samaina kaujabani haba tare
Baumising unabadda Sarugyakiba Joint Coordinating Committee Hangang Mayai Lekai gi convener Diane Jam Santana Ising Isau Aduna Lekai Sida Awabakaya Tahankre Lengangna Saramba returning wall asi Mong Tana Saramdabana Torban asi Kaikibani Isau Sina Yum Kaya Masung Yum de Yokpa Sasan Kaya Mangkre Asigumba Awabakaya si Koknaba Masung Matungda Amuhana Toktanaba Piar Lenga Asina Tabak Pekatpiu Kudaki Oina Torban Kaiba si Samjana Honabada Kanaguma Karana Ayat upon Piba si Tohaningde Lekaigi Lebaki Oiba Tabakta Ating Mapirak si Maram Zade Piar Lengana Miamgi Awaba si Kohanaba Tabak Pekatpiu Haiki Handaki sing Sausida Lekai Sigi Yum Taramato Imazendaki Yum Yankai Mapalamana Satina Sui Yum Mogradre Amana Sing Sangaga Imung Manungi Amangata Toli Adugalunana San Siki Yen Nganu Amadi Huini Zimbaka Amasu Siki Ado Mioi Badi Asibadi Yahogre Hai Bandaki Sing Sausi Masi the talk about Awana si Koi Marila Never Department Objecti PRG Matamoibanina Honorable Governor Gi Punging Sing Sinbiraga Atuba Matamda Hogi Chemdan Ladiba Asi Semhan View Praja Sing Tandu Letana Lehen View Haba Wafam Simaga Tamjari Aduga Lunana Toren Torban si Honaba Honaba Matamda Anapuda Leba Hangang Sing Sidegi Leba Logzagi and Honaba Matamda Ating Mama Pibiri Koi SEP Environment Campaign Committee Haba Masigi Chairman Sina Mutum Inaubi Apoko Giming Lake Draba Mutum Tawazao Haiba Mua Sina Yamna Toina Akoya Sing Sidagi Asigum Baba Akai to Sim Kudaki Wena mention the Honaba Matamda Magna Police the Pau He Piba Lana Yoina Sina Basunataba Prazamiam Yoina Kungansi Kanana Bahona Zabada Ating Basi Yaragadi Lokopiu Iranaigi Nataga Tika Wena Tawagi Damutadi Maki Ating with Sana View Aduga Pazagi Wena Mayami Wena Tokumatamidi Asigum Ating Basi Tawbiganu Karima Makatana Mayami Tavatoram the Ating Bapira Labadi Mutum Inaubi Mahak Masada Laikai Amadi Committina Lorpa Action the Masana Yazagadobani Haiba Rims Lambi amasung Rims Gate Maikelomda Electric Resourcing na Transport Department ka yaba yaudana passenger pusilakba lagliba July tagi tang anidagi thingjele haina Rims Gate Transporter Joint Administrative Council na Loktokre Manipur Press Club ta pangtokpa paugi mifamda Rims Gate Transporter Joint Administrative Council ge Media Coordinator KS Bota Luangna Transport Department na piba road permit yaudaba e-rickshaw kana passenger service toksilakpadagi hana Transport Department na road permit Paiduna Sahi Kya Mamangdigi passenger service Taroliba Rims Gate ki driver Singa Toina Kana Jainaba Kya Tokle Sayasigi Megitang Nipanda Transport Department ki director na Cherol Amathokuna Hausi Pawagi Oina e electric vehicle e-rickshaw Amatada Rims Road Maikaida Amadi Rims Gate passenger service Tawagi Ayaba Pikiba Laite Haina Kangalalabasu Laikre SP Traffic Imphal West ta suiba Cherol Khosina Kre Maramasina JSina Kudaki Oba Mifam Pangtolaga Kongthanga si Lokalapani Adubo Para Transit Reserve Oina Purakpadi JSC na Athingba si Komthokani Hairi Mangna Makata Aduna Rims Gate Fauroga passenger service Tauriba diesel auto rickshaw petrol auto rickshaw amadi e-rickshaw singi society natraga association gi driver singna authority ayaba yaudana Rims haina chaungna tharaga passenger service tawbudagi Rims hospital da layeng balak ba patient kya gi potmang chaimang kya thina bhonabada Rims Gate ki driver singda awaba kya mayong nabadagi maroina khongthang asi paikhatpani Rims hospital da emergency oiba patient kya lakpada kudong chanaba Rims Gate Fauroga passenger service toriba auto singi association society ki driver singna khwaraban kaithel maikairom dagi purakpa passenger sing Rims Gate ki awang thamgada leiba police ki barrack leiba maikaida passenger thabiu Rims Gate Transporter Joint Administrative Council Loriba Warabasi Rims Gate Fauroga passenger service toriba auto singnasu sogatpiu amadi lamhen to henba driver singda lokalakba khongthang singda warobiganu haiki Rims Gate Fauroga si liba mayam sigi maraktagi Transport Department na ayaba piba sunataba proper Rims Gate sunataba makoina Rims haidan saung tharaga koi patient kaya Rims hospital se layeng balak pada pomang semang thokpada Rims ni haidan moina tongjaba adu poto mangram ni na thibada awaba oireba adu complain na Rims Gate ki driver sing lak pa heptar aduna maram oiraga hairiba July ki tarik ani sidagi yumja kasan mi sidagi de horaga ekoi drive sathargani Rims hariba thariba khotha se masi lokthok piro adugo tasengna Transport Department na pibiriba origin amasung destination du
निथीना थारगन चेनबियु मदुदा खोई रिम्सकेट ट्रांसपोर्टर कांगुनसु सपोर्ट तौजगे हाइबो वफमसिमा रिम्सकेट फावरग चेलिबा रिम्सकेट की सोसाइटी एसोसिएशन नतबा हाइबा तारे रिम्सकेट ता पाक तौबा नतबा सिजिंगसे अवांग थंगबा बेरेक वेस्टर्न साइड टुदा पुलिस बेरेक लेबा अदोम नाकंदा थाबिरो हाइरिबा जुलाई की तारीख अनि सिदगिदी हाइरिबा गाड़ी सिंगसे अदुदा थाबिरो हाइबा सुमसु अखोइना ngasiगी प्रेस मीट की खुतांगदा पाउ पिजरी कुंभी असेंबली कॉन्स्टिट्यूएंसी एमएलए एस प्रेमचंद्रना एसीएस की मनुंग दिलैबा मणिपुर तुरेल मपान चटपा लंबी की सरुक सिंगदा निंखाई खिबदगी तुरेल सिंग असिगी सिंग इपाई इसिंग इमाई वांखलको मतमदा तुरेल की लौनम मान लंबी कायरकपा यावबा कुदोंग चिबा मफम सिंग यावना सेमजिन साजिलिबा सिंग खक्थेंगना सचुना यंगसनख्रे बोरायमली ग्राम पंचायत की एडमिनिस्ट्रेटिव कमिटी की चेयरमैन टीएस रोमेश यावना ग्राम पंचायत असिगी खुलाकपाता हौजी एमएलए एस प्रेमचंद्रना असंग सेनफम पुथोक्तुना मणिपुर तुरेल मपान चटपा लंबी की सरुक खरदा निंखाई खिबा मफम सिंग सेमजिन साजिलिबा दुसु यंगसनखी मखाचाना एमएलए ना हंदकी इसिंग इसाउदुना वांगु सनंगखोंगदा कलवर्ट अमगी सटर फकाइदुना इसिंग चंगखिबदगी रिंगबन काइखिबा मफम सु यंगसनखी एमएलए एस प्रेमचंद्रना कुंभी एसिगी चाइरेल लेंगांगताबी कुलाकपाट वांगु सनंगखोंग चिंगबगी यामने हेन खुदोंग थिबा थोकलाबा याबा मफमसिंग मियामना इसिंग इजाउगी खुदोंग थिबा कयादगी मांगजोंगना कन्ननाबा थबकसिंग पाइखतनाबा एमएलए दा थमकी लोइनना एमएलए नसु खुदोंग थिबा याबा मफमसिंग थिनथबा तौदना सेंबिलगनी हाइना मियामदा थाजबा थमकी बोर्ड ऑफ सेकेंडरी एजुकेशन मणिपुर ने लौबा हाई स्कूल लिविंग सर्टिफिकेट की कंपार्टमेंटल स्पेशल एग्जामिनेशन 2025 असे मणिपुर के डिस्ट्रिक्ट अयामदा जून की तांग 19 जुलाई की तरह फाव पांगथोलगनी मरम अदुना हाइबा मतम असिदा बन ब्लॉकेट स्ट्राइक अमदी मखल अमतगी एजिटेशन तौबिगनु एग्जामिनेशन असे थागदोरिबा कैंडिडेट सिंगसु माइपाक ओयरसनु हाइना बोर्ड ऑफ सेकेंडरी एजुकेशन मणिपुर के सेक्रेटरी एस डिटेलाल सरमगी चेरोलमन हाइरी पाउगी मथना तेनबा प्रेम तलोजरी Hi friends, adom na gari thau hapam matam dadi afaba thau hamna bone. Adom ki khwaidagi maru oriba liver gi demukta kari section thorang lobi. Novocam health care gi original lipsa 5G na adom gi liver son badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novocam Healthcare na sajaba original lipsep 5G ahum lawbada coffee cup ama free da hapjari. होंगलक्लिबा पुंसीगी लंबीसीदा अरैबा चाबा याबा मखै सासिनरी अदुने हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहल्लक्ति खुदिंगमक सिबु ngakthokke हाइरबदी जोलिप 100% नेचुरल सिरप अमदी कैप्सूल जोलिप 100% नेचुरल सिरप एंड कैप्सूल मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba काफिडोन कप सिरप 100% हर्बल प्रोडक्ट नि लोक खुबद नत्तन नकमही चेलबा अमदि खंगनाव मरेंग मरेंग चटलगा लोक कंखु खुरबा काफिडोन कप सिरप थकपियो काफिडोन कप सिरप ब्रेक की मतुंग तरफ नमोक्सरी मखाता पावदा ngasi ingen genini panmanimita utra sanglenda hiang kumsaba sami kobagi laitho pangthokre haina utra sanglen sana konungna thadorakpa jerol amana hari jeroras tamakada aduna laitho wasi chahi kum khudingi chatharakpa sana konungi ingen genini panbada pangthokpa thoramni ngasi utra gi laibungda angom ningthongna maira langduna khabam lakpa amadi luploi singyawna pangthokki hari kum masida sasan marai ta danaba amadi sasan punamaki mathwai hamchana danaba मिरियल हामफोइनदनबा माइचौरदा मोहना माथवाई ममी कौशनदुना लाइवोइबा इखै निंथौगी मफमदा थौनिखि हाइरि इंडिजिनियस यूथ एसोसिएशन ऑफ कांगलेपाक याकी लमजिंग मखादा था अमगी नोमा पानबा नुमित असिदा लांगमाई चिंगदिल लेबा लाइनिंथौ सना मही कियोंगदा लेबा क्योइबा याइफथौदि थरम अमा ngarang pangthokre याकी एडवाइजर वाई मैराबा अंगोमना मणिपुर लेरिबा मैतै सिंगना मरैबाग मजातिबु नुंसी हननबा होनबदा लाइनिंग लाइसोन चटनबी थक्सी खासी असि ngakna चटनबा होनबदा या कपुन समिनरिबा मेंबर सिंगना
Senglaba sanamahi kiyong asida laktuna libak miyamgi mahut silaga awana kokpiu haiduna yaifathongni thoramasi pangthokpani Iyaki pandamdi education health and socio-economic haibasida maru oina zatpa lup amani haiki Iyakse marui ba pandamdi aikogi education health and socio-economy haibida base obani madigi hendokna aikoina ngasi mafam je lakchaisna aikoi youth haiba singche manipur da leiba youth marui na mainly haibada maitei singche maribak majati ninge haita din chihange haita ude ya namada magi chanabi adigi lining laison haiba thaksi khasi mayam che ngakpasna oigadoba maramna aikoi iyaka loina na chadmi nariba amadi sogat piriba aikoi ise isal isilina punamakna aikoi maitei gi laifam senglaba laifam aikoi sanamai gi laifam je khurmakanda leibak sigi oiba hojik tangdu leita dana leibase masi iyaksina leibak miyam gi mahut silakanda tangdu leita ba khunai ama porakna bigdamakta aikoi gi lakpiriba lengbireba punamakna thoi hakchang yangna maduda thabak tawjage pangjage haidna khorambiu haibasimasu aikoi gi pawdam ama oina pijari Kurukul Gram Panchayat ki Haikam Gaur Harina Chairman Odina Manipur Social Audit Agency MSAA gi Makada Social Audit Gram Sabha Ama Kurukul PRI members sing sinduna pangthokre Numerasi da MGNRG gi Makada su kiba thabak sanba sahi ilisngani kunithoi kulundoi amadi PMAYZ sanba sahi ilisngani kun matri kunithoi amadi ilisngani kunithoi kulumdoi gi Makada fangkiba beneficiary singi maramda marik chumba report ama miyamda tamki MSAA gi mihut oina yosna lama amadi aribam joy sarma district social auditor anina saryaki loinana Imphal West district ki ombudsman oina leiriba yumnam Laxman irungbam Santa S Simon administrative kurukul GB su saryaki ge singna MGNRG amadi PMAYG gi maramda tawgadaba amadi tawroidaba guidelines sing miyamda thamki mifam asida pukhatkiba issues kaya miyamda marik chumna Panchayat asigi GRS MIS concern amadi Panchayat Secretary na pakhumpi ki hairi Zagat Mabungo Sri Jagannath ki matik magunbo sakson bagi thoram senglaba ratha yatra kangsingbana lakpada Manipur Pradesh Congress Committee na Manipur dalaiba Hindu lining chatba singda harau tyamba phongthokpaga loinena yaifa paujel piragli ngasidagi hogodoriba thoram asina miyobagi thamoida matam kya gi mamangdagi lerakba phatraba charangnaba wakhal kyabo isor gi mingkhai amadi matik magunbo sak sonduna awaba kyabo kohanbiduna miyamda anaw mangal amasung anaw lambi pibiba oirsanu dharma jat kanglu kyana pullaga khunda minariba manipur asi kalak yengthiba kaya thoktana amatta oiba wakhalonda aikoi khudimak punna nusi sanana ningminnaduna manipurda ingtapa hanjilakpa hana sunaba yaudaba tangdulai taba lamdam ama thoram asna lakpada Jagannath Mabungona binabiba oirasanu haina cherorasna makha tarakle Thadau Kuki loan ki class 11 amadi class 12 ki MIL textbook Tungil Lazilbu Timthrile Jaila Pros and Proity Elite Higher Secondary School Kangpopi the Pangchokre textbook asi Dr. DL Hawkip the editoraga Thadau Kuki Literature Society Manipurna Fongbani Lari Pongbu Toramasida TKLS ki Chairman Dr. Ngamkho Hawkif Secretary Amkholim Kipgen Finance Secretary Zamhau Hawkif Susaryaki Dr. Ngamkho Hawkipna Council of Higher Secondary Education Manipurda khangalakpagi matung ina textbook asi National Education Policy Innisingani kun amasong National Curriculum Framework isingani kolum doiga manahanduna puthokpani haiki ngasi ingyen gi nini panba yatra kangsingbani wet asida Palace Compound da Imphal da laiba Sri Sri Govindaji gi kangsingbagi thoram pangtholi mafam adu da laiba khoi gi pawmi Kumar jitegi hirambas ki matang da khangminase ngai aduga loina hojikse akhoi yam ngai jabase akhoi manung sida mi se asigi mate yam leire akhoi manung da haji tawriba dharma gi oiba thabak thoram sing gi lor matung da
mapanda seriot akoi mayamna kang haina khangnari basi saraga thame aduk yam nungai ba mana akoi na hairi ba sigumba thorom si mai pagna pangthok nabagi damak ta akoi tongan tongan ba maikai degi mateng pangba haibadi akoi na police department ge site ge su miyam laiber sing sa angam thok dana bagi damak ta yamna kupna hom sing section tharang lokopagi mami tabu ui aduga manipur fire service na su akoi lambi sing si luna nana thamna ba akoi isinga jai thoga tawbusu thengnai aduga amaramda Indian Red Cross Society Manipur State Branch ki team sing chu jai thoga lerakanda koi miyam lakpiri ba mayam sigi marak khodak ki oiba na ya yarapon singba singsi masida mateng pangnabagi damakta laibasu ure adna siguma mayam si tobaga loina hajik si koi nga ki matung dedi koi siri koi govinda temple degi koi Lord Jagannath adegi Lord koi Balabhadra Subhadra lengthora aga koi seriot kangsi de lengkhala kan koi athu matam da kangsi singbu soin ugani na khanjai aduga tongan ba koi mafam degi mi mayam ama hajik si la kan da makoi na porakpa haira na singba singsi sorgi maham da kalaba matung da koi mapanda le riba kangsi singba yauna bagi damakta ai koi miyam sing ngaina bagi mong su oi adu hajik si mi se lakpa lepte tongan ba mafam degi koi naha oiriba yauna koi mioi kyana mafam asida laga sahi sig manungda amutang thokpa sigumba koi gi yamna singthaningai oiba koi festival asi saruk yahuna bagi damakta koi lakpasi thengnai aduga loinana koi hajiksi mayamsi na phondropagi matungina nahangai di nongsi subani adunga sigi oinadi hojimaki oinadi koi nungsachi mayan mayek sing saraga laibasna mayamda amuka hena koi hadiba kangsing basi mapungphana pangthopada nungaigani haibagi wafamsu thambire adna hajiksi akoi pungama khara hele masi galwainana hajik manungda toriba koigi dharma ki ba thok thoram sing silwara matungda mapanda thora kan miyam sina koi hajik kangsi singnabagi damakta koi tharang tobagi phibam adokoin u phangjai ima kanok kangsing ba lakpirira kangsing ba lakjabani kari phopige yam nungai ba phawi komsi corona lairubagi matungda ne siguma lakpa je khoi laiba ke shanti oina purokpa oresan wai pamonga mu akaino dagi maya Thagasari Kumajit Hauji mafam adida kang singbagi thorom asi hogribani horko matamda madugi marik chumba report amuk mayamda pina phonajage Manipur Dramatic Union gi light member oina matam sangle rambi theater ramadi film gi taibangda top thil oina ngalambi Khatri Mayum Rasina Thas gi tangkunda ikang khangogdan lekhitabada ya school police le deleba Manipur Dramatic Union na awaba phungdopagi mifam ama union asigi hold pangchokre Union asigi president SK Shoram namayai tangbal logduna pangchokiba awaba phungdopagi mifam aduda artist committee members singna lekhidrabi ki thawaina taibang mapu ki manakta ingna singna leiruna ba minute and jimina leptuna ikai khumnaba utki mahangna theater zakhona bahona ramba sing amuk na hongna na ning baga loinana theater gi thabak thoramda mention bang ngamnori daba award pa ma lehoragani amadi lehori ba imung manung gi awabada saruk yari hairi loisrapuda mari ba paw amane pizari Sahi Nori Binupi Faraga Lokshinduna Thamubagi Maral the Nupa Ama Sahi Nepal Gizel Gifado Pikre. Amadi, Jingning Kaiban and National Heavy Contractorate Imphal Juri Bamlambi Foundadre. House of Public and the Asibin Pizza Manipuri Pamatanga Salvajare, Miang Tavi, Sumamukana, Kurumzari.